Ngasi nungdan phongkiba kangleipa kimeragi pause digi maroiba pau khora khangachiraga miyamda khudo tamjage CM ga wari sanaba chide yawba kuki organization natraga lanamioi amata ngakpiba ngamloi KBB Manipur da hawjik thokliba irang achigi warisin puraknaba nakal anigi marakta wari sanaba haure haina Chief Minister Nongthomban Birenna phongdokhiba du wari sanaba chide yawba kuki gi organization natraga lanamioi amata ngakpiba ngamloi haina Kuki Beles Volunteer na ngarang thopa zero aman haidei Kuki Beles Volunteer KBB gi Department of Information and Privacy na thopa zero amagi matung ina wari sanaba adu da yawkiba khudima pung nifu nipan gi manungda sengdoknaba khangalakli piriba matam achi phawgi manungda sengdoktaba tarabade makha tabada tholokpa aphapada ki daita masa masana pujagadabane loina Kuki MP Manipur Kuki Student Organization General Headquarter Kuki Women Organization for Women Rights Amadi Kuki Beles Volunteer tanaramdana wari sanaba chida yawba yaroi haidei CM Birenna beneficiary lak mari hembada lupa crore sahum jangna paikhaikadaba tunga ba scheme nifugo taruk launch tawkhrai mamang sahi lising aniga subna kungom dagi me ahum dagi hauna Manipur da thokliba kanglu anige chathiraba lana siloi simbangamdana sahi amaga tha ani helaklaba matam asida Manipur gi Chief Minister Nongthomban Birenna beneficiary lak mari hembada lupa crore sahum jangna paikhaikadaba lengaki anauba tunga ba scheme nifugo taruk ngasi launch tawkhrai Imphal East ki Palace Compound da laiba City Convention Center da ngasi pangthokkiba tunga ba scheme kaya launch tawbagi tharom asiga mari leina Chief Minister M Birenna veterinary mobile ambulance vehicle kuntragom doise break off tawki masiga lonina lift camp da lariba MS sing na sajaba tunga ba polam sing display tawriba singsu poina chatuna yengsingki ngasi gi tharom aduda cabinet minister MLA Manipur police ke makok thongba officer sing amadi tunga ba department singi maru oiba mioi kyasu saruya ki tharom aduga mari leina CM Birenna hai Manipur NRC chatnaba pamleba party da Manipur miyamna vote pibidrei NRC chana handaba pamba party da miyamna vote piduna sagole amadi India lengana Manipur bu kariguma makal amatada Manipur gi apunba gi saktam kaina ba sinba leite sinsi chiloi hai ki CM na makata na hai ngasi pangthokliba tharamachi tha manga gi mamangdagi pangthoknaba tharang tawrambani aduba Manipur da thokliba ising ijauna maram oiduna miyamna wana khangkhiba aduna maram oiduna pangthokpa ngamkhidei Manipur da thokliba ising ijaw ase kanagumba amatana tholakani haiba khangde masida BJP lengang ngasi fawbada miyamgi yafanaba khanduna lakli haibasi miyamna khangbifam thoi Imphal jiri fawba chatnariba National Highway kuntraga taret lambi ashida RCC thong amata thamlamba thengnakhidei aduba ngasi lenga asina RCC thong ahum saduna miyamda khusinare Manipur di irang lai hadina opposition na laiba singna miyambu charang na hanba asida miyamsu masida yoksinaba honari haike CM na makata na phongdokhibade numida wairam hek yawbaga mara paibi kya thonggalda thoktuna masa masu ngapagi chatnabi ngasidi laitre miyamna ana ayek tholakpa matamda lengnaba sel laitaduna wana lairamba adu ngasidi Chief Minister gi hakselgi tengbang CM HSD kapi duna miyamgi awabada mateng pangduna lakli Manipur tangtu laita balamdam ama ohenaba honabada thokliba issue adu miyam punna thengnaminase hauji oireba phiba masida politics sanabagi hainabi thadokpiyo hainasu phongdokhi tungda relief camp singda lariba inmesing yauna tunga ba beneficiary kaya da scheme singi khudongchaba kya khusinakhi Kuki Merton singa jiribamda maitegi farmhouse ama mai thadoklamlei jiribamda khulai paba kuki singa noma kangdana maitegi yumai thaba lepna chathaduna lakpogom ngarang su jiribam district headquarter dagi sumnatangi kilometer 3 lom tamak nopong pangna chatlaga leiriba jarong pokpi khulda leiba KS Gopesor kauba mioi amagi farmhouse ama khulai paba singna maina tumna thadoklamle haire thawdo singra numidangi pong mangarom taba duwaida thokhibani maina tumna chakiba farmhouse adugi mapu aduna jiribangi ucha thoda leiba KS Gopesor gini haire paimba yai jaro popi khula chi mar community na namna khundaba khula ama oibada natana Tamilan district ki Toksen subdivision gi Phaitol Kuki Beles ka yumthang nariba khul amani masina maram oraga farmhouse ase mai sakle haibase ngara hingchu bajri bangi miyamna pawa se khangbangam de layakhibani ngara mai thadol amniba farmhouse ase meathi na hato pikraba soibam sarak kumar gi farmhouse ka nakna leibani hairi thonggal da nongmai kapsilam lei me kunga taba mafam singna masa khangdaba singna bom thamjilamba amadi nongmai kapsilam bagi thawdoki paw leptana tari haukiba ahing noyai matung pung baroga mini kolom tabada masa khangdaba khulai farba kangu amana kaksing district ke
Manungsana Waikong Police Station na konba lai manay makalekada laiba Sagosem Bikram atopa maming pakpa sa ikuntraga mga apopa laikidraba S. Mohindroge yung gitawalda ng mayroon anikap silam lehari no may kapsilam magi tawdo ado kanana karimaram gidamak sa thagibano haiba hausi phawi oina di singdorak palaitri langa kilo sang yaw na miyo ama na loy sang ahumda oza oiramba thengnare peso lamdama sige mahiruluk ama oiriba Federation Student Organization Kangleipa peso na makata na Prabhapati College na makata na kumna tijulubada nga si amumuyoy amana lenga ki mahiroi sang yaw na loy sang ahumda oza oiramba thengnare hana peso head office ke secretary Education S. Library gi Taupuri ba Y. Sumanta luwang na koyek pido na presa tadorok pa Jero amana hairi Jero asin hai samuraw dagi nung thomba menan hari ba oza asina Prabhapati College ki Department of English da Assistant Professor oiba dagi handok kuna Sanapati District ki Wilong Kunaw Primary School da so oza oiramba thengnare Sanapati District ki Primary School asida oza asina masama mayroy sing lairik tapi bagi mahuta Atopa mi ama nek laga thagi oina angamba awama khara piraga school suka karamdrei masidagi hendokla mahiroi sang ania sibo thausa daduna oza asina samurauda laiba Little Master School da so oza oiramle haidei hiramasiga mari lena fesong na thamlaki wa famdei muyoi amane niyamgi wangbada mafam ahumda oza oiramba ase warak pinaba leitabagi maungda chatharamni ba ase lenga ki mahiroi sang singe mahiroi sing buna thausa bidraga Lana mairoi sang sing asigi mairoi sing jana hena thawayang no oza oiramba miyoi sing asigi mathakta mari leinaba lenga ki authority na miyeng sang binaba haijare masiga loina fesong lebak miyamda thamlaklibade asun mathaba ahum tawriba miyoi sing na matam leiringada surrender tawraga pugada balosang amada thamoi sengna school ama khaktang na thawak tawbina bawafam thamlakli district amadi referral hospital singda center government na makata na fund pikigane Abruba Chandra Medical College Ondokraba District Amadi Referral Hospital Singda Central Government na makata na panpikigani hana Ministry of Health and Family Welfare na Sengdorakli Hiramashigi matang na Union Health Secretary Abruba Chandra na State Amadi Union Territory Singda Aiba Chirol Thakre Minister of Health na Pongdorak pagimatong ina Medical College sa mga yangkagitare ki manungda sa mga sub na nipan di matang tawba hawki bagalo niya College sa mga yangkagitare ta aiba pikirahari Ministry na makata na District Hospital sing da so upgrade taong na ba kumjali sing aniga sumna taraga marida center na sponsor tawguna naw na medical college hangdok pada ayaba piki bane lenga na medical college sing masing hengana baka na honare hauji India gi oina medical college ajipun na satre ka sumna taruk leire hana ministry na makata na phongdorakli thangjam manorama laikidabagi kunsuba thoram pangthokre taraga tare suba Assam Rifles ki kanggu na lesing aniga sumna marigi July 10 amasung 13 na ba ahingda Imphal West ki Bamo Kampuda laiba masagi mayumdagi faraga puraba matungda tamthiba mihata halaga ngarian chingarambida hondorang kiba thangjam manorama laikidabagi kunsuba thoram ngasi maki pongna phalamdam pamo Kampu mayai lekaida pongthokre thamasi Working Committee of Apunbalok thangjam manorama territorial tax Bamo Kampu amade laikidabagi imong manung na sindina ngasi Bamo Kampu mayai lekai Community holder ningsing thorang pangtok kuna laikidrabagi photo da haikat laikat tamduna ikai khumna bot ke tharamadu ga mai lejina Working Committee of Apunbaluk ke coordinator Funindro konsam na phongdokhibade July 10 ga mathoya si manorama butamthi bamihata AR na hatuna hondolamba nume achilamda masigi oina yamna ningsingai oiba nume ni nume ashida manorama bunumidang phalna pukhraba matungda ngarian lambi da hondolamba ni Manorama mihapu yaningda phongdok na miyamna akamba khongjang sansinduna lakhibane loina lamdama sigi Armed Forces Special Power Act 1958 ase marufangna muthallo Manorama gang left tawguna hatpada chenaba taraga tare suba Assam Rifles ki kanggu ain gi oiba thabok lakhalo mihat asiga mai lenya semkiba si Opendra Commission gi report ta sathakiba thong ase highest crime ne haina lauthokrabane aduba ngasi phaba karigidamakta mihat aduda chenaba Assam Rifles ki kanggu cherak pidrebana haina phongdokhi mahana makhatan hai Manipur Police Station khadagi afaspa lauthokkiba ase lamdama sigi miyamgi apemba haibadu nate afaspa haibasi Manipur dagi pulong lauthokpa haiba sine miyamna pamlibade ngasigi tharma aduga mai lenya laikidrabi thangjam manorama amadi afaspa lising amaga samapa yankagi nipangi chaithengna laikidraba miyoi singe maphamda mapung phaba ikai khumnaba utuna minute ani to minute leptuna laikhi tham aduda saruyakiba manorama territorial XK President Tiam Nirbilna phongdokhibade
ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯅꯣꯔꯥꯃꯥꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯅꯕ ꯃꯍꯥꯛꯀꯤ ꯃꯤꯡꯗ ꯅꯤꯡꯁꯤꯡꯄꯥ ꯑꯃ ꯕꯥꯃꯣꯟ ꯀꯥꯡꯄꯨꯒꯤ ꯂꯩꯇꯥꯝꯕꯤ ꯆꯤꯡꯗꯣꯡ ꯈꯣꯡꯅꯥꯡꯈꯣꯡꯗ ꯁꯦꯝꯒꯠꯅꯕ ꯂꯝ ꯑꯃ ꯀꯟꯗꯨꯅ ꯊꯝꯂꯩ꯫ ꯄꯥꯛ ꯑꯁꯤ ꯁꯦꯝꯒꯠꯇꯨꯅ ꯃꯅꯣꯔꯥꯃꯥꯕꯨ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯅꯤꯡꯁꯤꯡꯕ ꯑꯃꯗꯤ ꯑꯥꯒꯁ꯭ꯠ 1989ꯒꯤ ꯃꯈꯥꯗ ꯃꯤꯑꯣꯠ ꯃꯤꯅꯩ ꯇꯝꯊꯤꯅ ꯆꯠꯊꯈꯤ ꯍꯥꯏꯕꯗꯨ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯅꯕ ꯊꯕꯛ ꯄꯥꯏꯈꯠꯂꯦ ꯍꯥꯏꯈꯤ꯫ ꯂꯧ ꯎꯕ ꯌꯥꯈꯤꯗ꯭ꯔꯕ ꯂꯧꯐꯝꯁꯤꯡꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯀꯝꯄꯦꯟꯁꯦꯁꯟ ꯉꯁꯤ ꯐꯥꯎꯕ ꯐꯪꯗꯅ ꯂꯩꯔꯤ꯫ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯈꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀ ꯇꯥꯏꯅꯕ ꯀꯨꯝꯕꯤꯒꯤ 60 ꯁꯥꯒꯥꯡ ꯂꯧꯀꯣꯜꯁꯤꯡꯗ ꯂꯧ ꯎꯕ ꯆꯪꯕ ꯌꯥꯈꯤꯗ꯭ꯔꯕ ꯂꯧꯐꯝꯁꯤꯡꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯀꯝꯄꯦꯟꯁꯦꯁꯟꯒꯤ ꯁꯦꯟꯐꯝ ꯉꯁꯤ ꯐꯥꯎꯕ ꯐꯪꯗꯅ ꯂꯩꯔꯤꯕꯁꯤ ꯑꯊꯨꯕꯗ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯗꯤ.ꯁꯤ ꯕꯤꯁꯅꯨꯄꯨꯔꯅ ꯂꯧꯃꯤꯁꯤꯡꯗ ꯐꯪꯐꯝ ꯊꯣꯛꯄ ꯁꯦꯟꯐꯝ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ ꯋꯥꯡꯉꯨ ꯑꯍꯜ ꯂꯨꯞ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥꯡꯉꯨꯗꯒꯤ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯁꯅꯥꯁꯝ ꯕꯪꯀꯤꯝꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯧꯎ ꯁꯤꯡꯎꯕꯅ ꯃꯄꯨꯡ ꯑꯣꯏꯅ ꯁꯤꯟꯐꯝ ꯑꯣꯏꯗꯨꯅ ꯂꯩꯖꯔꯤꯕ ꯋꯥꯡꯉꯨꯒꯤ ꯂꯧꯃꯤꯁꯤꯡꯗ 60 ꯁꯥꯒꯥꯡꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯂꯧꯀꯣꯜꯁꯤꯡ ꯍꯥꯏꯕꯗꯤ ꯁꯥꯟꯗꯦꯜ ꯂꯧꯀꯣꯜ, ꯁꯒꯣꯜꯁꯣꯝꯕꯤ ꯂꯧꯀꯣꯜ, ꯊꯔꯥꯛꯄꯣꯛꯄꯤ ꯂꯧꯀꯣꯜꯅꯆꯤꯡꯕꯒꯤ ꯂꯧꯐꯝ ꯍꯦꯛꯇꯔ 100ꯃꯨꯛꯀꯤ ꯂꯧꯃꯤ 180 ꯍꯦꯟꯕꯅ ꯉꯁꯤ ꯐꯥꯎꯕ ꯀꯝꯄꯦꯟꯁꯦꯁꯟꯒꯤ ꯁꯦꯟꯐꯝ ꯐꯪꯗꯅ ꯂꯩꯔꯤ꯫ ꯅꯨꯃꯤꯠ 50ꯅꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯂꯧꯃꯤꯒꯤ ꯑꯋꯥꯕ ꯈꯪꯕꯤꯗꯨꯅ ꯐꯪꯐꯝ ꯊꯣꯛꯄꯁꯤꯡ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯂꯧꯀꯣꯜꯁꯤꯡ ꯑꯗꯨꯗ